Yelhou Phrup Singna Eigi Phurup Soklaktri Haina Ngaibagi Matam Natte Punna Thengnaminnaba Matam OIRE Haina Youth Front HAOMEE MAIKEIDAGI PHONGDORAKLI HAOMEE Youth Front ki General Secretary KS Johnson Kudek Piduna Thadorakpa Chirol Amada Manipurna India da tinkraba matungda Manipur ki wangmadagi changsilakpa kuki singna lamdamasida aki akang piba mihat mipun chathaba umang kokthokuna popi thaba amadi drug lalonbegi thabak leptana chathari masida natana Senglaba lamdamasigi puwari semdok sadoktuna lammapu sana bahotnarakli masi Yelhou miyamgi mayoktani kuki singi luzadaba lichat asigi chaithengna Yelhou na phangduna lakli maitaida landarambadagi hendoktuna haukiba thada liangmai khul amada aki akang pibada natana yeikhai thingaiba pirambadagi liangmai khunja sing khoirang khoisaunaba pokhali masidagi hauna chingi mafam singda kuki singi mayokta ihau sagat pahurakli masigumba mathong hoktaba kuki khutlai paiba kharana chatharamba lichat asina miyamna ningdon pomduna leidingai jerakta ikhang khangahudna numit kharani ki mamangda litanda khundariba tangkhul singi yummai thaba amadi lan kaihobagi thabak amuk chatharakli masida haining diba wafamdi kumjali singani ka kulhumdogi megi tarik ahumdagi haurakliba lan asi Yelhou singi mathakta mapandagi changlakpa mitopna tarakpa lani akakngana maitei da torokpa nate haiba si Yelhou miyamna wakhal tanaba honaduna laki hauze kuki singna Tengkhang naina chatharakliba asinasu mayek sengda hengalakli maramaduna Yelhou singi mathakta oirakliba safu asi matik chana tungi mirol gidamak thenganaba Yelhou sing amata oina punsinbagi tangai fataba matamadu lakli haina cherolasina makhatari